Akaswani Imphal Ngangbam Nganthoi na pau pazari ahanbada maru oiba pau Rajapal la Ganesan na hairi sumang lila na nungsi sana ba hengarhanba amasung apunbagi saktam sagatpada sauna mateng oiri Surasanpur jila da angangsingda paktakna na bronchiolitis laina sandorakpa thengnare Manipur da haukiba pungkul marida COVID na naba miyoi amata sikhide anoba case humphutare thengnakhi Milad un nabi na lakpada Rajapal la Ganesan na Raja sigi miyamda efa paujel piri amasung Leibak asida hauzik phawbada COVID ki vaccine dose ko ti 43 lakh 8 hena kapkhre Leibak asida COVID ki vaccine dose ko ti sama yauna kapa ngamnabagi lambida khumang yang na sangsilli Pandamasi fangnabagi damakkan na honabiriba Dr. Nurse amasung hiramasiga mari lenaba miyoi khudingmakpo akasbani na kai khumnaba utchari COVID-19 gi lantheng asi loidribana miyamna laichat asidagi komthokpa tawbiganu vaccine kapa yaraba mipum khudingmakna yariba makhai thuna vaccine kapthokpiyu atopa miyoi sing vaccine kapada sumateng pangbiyu harau kumai gi matam lakpasida asamba niyom ahum asingak na chatpinaba haijari face mask upiyu foot taruki social distancing thambiyu Maimit amadi khusa sengna hamdokpiyu COVID-19 ga mari lenaba ipau singidamak National Helpline number sing 011239788046 amasung 1075 ta aduga Raizagi helpline number na 0385241168 amasung 1800345381 ta phone tawbiyu Hauzik mapung oiba pau Nifumapan suba All Manipur Sumanglila Festival ngasidagi Imphal gi iboyay ma Sumanglila sanglenda haukhre Manipur State Kala Academy na sinduna pangthokpa festival adu Rajapal la Ganesan na hudokhi thoram aduda Rajapal na hai Sumanglila na lamdamsigi tongan-tongan ba kanglupsinggi marakta nungsi sanabagi mari hena sesin hanbaga loinana apunbagi saktam sagatpada asawba mateng oiri aikhoigi kala sanskriti bu yokhatuna thamba haibasina aikhoigi saukthoksa famni Sumanglila na Raija sida santi amadi nungsi sanaba purakna ba honabada lawriba thodang asi thoidokna thagatningai ni The present day Shubham Leelas have been trying to focus on the issues of moral values, unity and integrity as well as brotherhood and friendship among various communities in the state in the aims and objectives of strengthening the very fabric which binds the people of Manipur together. Hence, the Shubham Leela acts as a catalyst in bringing about peace and order in society. I am hopeful that we will continue its endeavor to achieve Thoramduda wangangbada hanagi mantri Karam Syam MLA na hai Sumanglila na matamatamgi oina miyamda khunai gi oiriba sakpham sing mayak sengna khanghanduna khunai bu aphaba maikaida punana bu honabada sawu thodang lauri matam amada Sumanglila asi lekai singda thodok wathok kumai harau matamda toina utpa thengnarami adubu haukiba matam khara asida kumai asi utpagi sang hantharakpagum tawriba sigi maram thidokpa tangai phade Sumanglila bu yokhatuna Miyam da pak sanay yengba panghanbana kunai gi asoiba kaya sumthoktuna hena saukhatpa maikaida lakna ba honabada sauna mateng oigani haina su Sri Syam na makata na phongdokhi IBSD na sinduna Azadi ka Amrit Mahotsav ka mari lenana pangthokpa jati thaki seminar ama hauzik Imphal gi Palace compound da leiba Manipur Film Development Society gi auditorium da pangthokli seminar asida Kendra gi Science and Technology gi Raja Mantri Dr. Jitendra Singh Kendra gi Shiksha Raja Mantri Dr. R.K. Ranjan Upamukhyamantri Yumnam Joy Kumar amadi Rajya Sabha gi MP Maharaj Leisemba Sana Jawba Saruk yari Ariba Manipur Vidhan Sabha Complex da leiba Manipur Legislative Assembly Museum and Archive ki ahumlak suba mapok kumon thoram ngasi pangthokre thoram aduda saruk yakhiba Manipur Vidhan Sabha gi Adaksha Yumnam Khemsan na hai Manipur asi South East Asia gi manungda ganatantra chatpa khwaidagi ahanba lamdam amani hairiba lamdam asi sing amasung tamgi kanglup pumnamaki oiba amata ngairaba lamdamni Mahang na hai Manipur na English ng masama panifutareta British ki makhutagi ningtam laba matungda ganatantra chatpa leibak ama oikiba Manipur gi ahanba Vidhan Sabha mi pampham kiba numit asi October 19 ngasigi numit asini asigumba saukthokchaningai oiriba itihasik oiriba numit asi haurakliba mirol de hena khanghanabagi pandamda numit asida museum asigi foundation day pangthokpani Southeast Asia da khwaidagi ahanba democracy chatpa leibak ama oigiba matamdugi Manipur chimi tami ekwe apunbagi matamdugi lamne Southeast Asia kananba democracy chatya habagi saukthokchabadu haujarakanda
October की तांग तरागा निपान सी ब्रिटिश ना मणिपुर थादो ममतुंगा मणिपुर की लेंगा की डेमोक्रेटिक फॉर्म ऑफ गवर्नमेंट क्या नंबा असेंबली फॉर्म की लोन में सी द पालन कबून ये न खला कंधा दुनम सन निंजन नबा मिसलेट की बनी जिरीबाम जिला की बोरो बेक्रा सब डिवीजन की मनुंग चनबा लमदाई खुनौदंग असि कोविड-19 की मतुंगदा अंगांग सिंगी दमक सेक्सिनगदबा हाइबा हिरमदा मियामबु भाप ताहनबगी थौरम अमा पांगथोखरे UCM यावना तोंगान तोंगान बलुक कयाना पुना सिंदुना पांगथोकपा थौरम अदुदा अखंग अहि कयाना वांगांगखी मसिगा मानबा थौरम अमा ngarang su जिला असिगी समू पुनबी गुलाथोलदा पांगथोखी कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मंत्री थोकसोम सैतबर्तना हाइरी साउखा थौरांगी थबकता अहोंगबा खरा पुरकनबगी दमक राजनीतिदा खोंगदाखिबनी अदुमैनमक हौजिक लैरिबा मणिपुरगी फिबम असिदा मपुंग फाना थबकता ओंथोकपा ngamdabagi khudongchadaba mayoknari खोंगमन मंगजिलदा ngasi पांगथोकपा थौरम अमदा मंत्रीना हाई मुख्यमंत्री नोंथोमम बिरेनगी लमजिंग मखादा राज्यसिदा हाना लेरंबा बन ब्लॉकेट अमदी वाथोक लांथोक कया तपना तपना हंथाहनबा ngamle आइस दिंगो MLA ना हाइरी मुख्यमंत्री नोंथोमम बिरेनगी लेंगा असिदा मियामना चाउना थाजबा थमलिबा असिना लाकदौरिबा विधानसभा मिखलदा बीजेपी ना अमुक हना शक्ति पाइरकनी हाइबगी सबसाबा थाजबा लै इम्फाल वेस्ट की फुमलौदंग असि पांगथोकपा थौरम अमदा श्री दिंगो ना हाई माउंट हेरियट पु माउंट मणिपुर हाइना थोनखिबा असिमक बीजेपी की लुचिंगबसिंगना मणिपुर बु नुंगसिबगी मयक लाराबा खुदमनी ताबिरिबा पावसे आकाशवाणी इम्फाल दगिनी चुराचांदपुर जिला दा अंगांगसिंगदा पाक्तकना ब्रोंकोलाइटिस लेना संदोरकपा थेंगनरे चुराचांदपुर डिस्ट्रिक्ट हॉस्पिटल की पेडियाट्रिक यूनिट की नोडल ऑफिसर डॉक्टर लजर जोलिन मार नाइखोई की पाउमिदा हाई निंगथम था संगलकपदगी अइंग असा सिनारकपा मतम ओइबना अंगांगसिंगदा लेना असि पाक्तकना नारकपनी मांगना हाई डिस्ट्रिक्ट हॉस्पिटल असिदा लैरिबा चिल्ड्रन वार्डता फमुंग कोनिपान लैबगी मनुंगदा अनाबा अंगांग 52 सुरकपदगी लैफम कोनदबदगी हॉस्पिटल की लैमाइदा थादुना लायंगबगी थबक चथरी लेना असिना नारबा अंगांगसिंग लोक खुबा मसा सागतपा अमदी सोर होनबा वाबगी थवंगसिंग थेंगनबदगी अंगांग खरदी ऑक्सीजन थाजिंदुना लायंगबगी थबक चथरी ओइरकलिबा फिबम असिगी येंगलगा अंगांगसिंगबु यारिबा मखै मियाम तिनबा मफमदा पुथोक्तबा लोक थुंगबा अंगांग यावरकपदा ते अंगांगसिंगा समनाहंदना तोंगाना थंबा अमसुंग अयिंगबा अमदी नुंगसेट मरकता अंगांगसिंग पुदुना चतनबा डॉक्टर ललजर जोलिनना अपील तौरी चुरचांदपुर जिला मनुंगदा इंगथमथा ओइसिलकपा मरमना सीजनल फ्लू ब्रोंकियोलाइटिस लाइना अंगांग मयामदा लोक लाइहो सोर फुनबा केस यामसिल्लाई ऑक्सीजन सैचुरेशन नेमबा मरमना ऑक्सीजन पीबा दरकार ओइबा अनाबा यामले मरम असिना चिल्ड्रन वार्ड बेड अमसुंग कॉरिडोर फावबा थल्ली इमुंग मनुंगदा लोक लाइहो लेबा मीसिंग तोंगान थंबियु अंगांगसिंगदा लोदनबा अमसुंग मियाम पुनबा मफम अदुगा लेफुन उफुन नुंसित फुहनबिगनु हाइना मयामदा अपील तौजरी मणिपुर हौखिबा पुंग कुनमरीदा कोविड नाबा मियोय अमता सिखिदे मियोय 68 नौना पॉजिटिव ओइबा थेंगनखी पॉजिटिव ओइबगी सांग चादा 3.3 नि हक्सेल विभाग की सेरोल अमदा हाइबा मतम असिदा मियोय 3 लेना असिना नाबदगी फगलखी नाबा फगलकपगी सांग चादा 43.3 यौरे हौजिक एक्टिव केस 1932 लेरी मिलाद उन नबीना लाकपदा राज्यपाल गणेशन राज्यसिगी मियाम मरुओइना मुस्लिम सिंगी मफमदा याइफा पाउजेल पीरी माकी पाउजेलदा राज्यपालना हाई प्रोफेट मोहम्मद की मपुक नमीना लाकपदा नुंगसीबा अचुंबा अमसुंग मचिन मनाव ओइबगी वखलोन हेना सेसिलहनबा अमुक हना कथोकपगी फिरेप लौमिनरसी धर्मगी सयेतनबा कांगलो मसेल नुंसिनदबा अमसुंग हिंसागी सैथेंग चाउना फंगलबा ngasiगी मियोइबा खुनाइदा प्रोफेट मोहम्मद की फजरबा वखलोन सिंग यामना दरकार लेरकली माकी पाउजेलदा कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मंत्री थोकसोम सैतबर्तना हाई प्रोफेट मोहम्मद की मपो कुमोना लाकपदा राज्यसिगी मियामदा नुंसी चानबा नुंगाई याइफबा माई पाकपा अमदी हक्सांग फना लेनबा थौजाल पिनबिरंबा ओइरसनु मियोइबना हिंगबदा चंगद्रबा याद्रबा पोचंग अमा ओइरिबा इसिंगी हौरकफम मरु ओइना तुरेल सिंगदा मोसिनबना ngasiदी मियोइबगी हक्सेलदा अचौबा सिंगनबा अमा ओइरकली मसिमकना मरम ओइदुना लेबाक असिगी प्रधानमंत्री नरेंद्र मोदीना हौखिबा निंगतम नुमित पालंदा तुरेल सिंग मोसिनबा थिंगनबा होनबदा मियाम पुना सरुक यामिननबा अपील तौबा लेख्रे मणिपुरदसु महौसा लेजरंबा तुरेल सिंगी सक्तमदा अहोंबा कया लाकपा उरी चुराचांदपुर फाउदुना चेलिबा मरुओइबा तुरेल अमा ओइरिबा खुगा तुरेलगी सक्तमसु महौसा लेजरंबा फिबमदगी अहोंबा कया लाकपा हौरे मसिगी मतंगदा अखोइगी पाउमी फ्रांसिस जोंगातेगी पाउदम चुराचांदपुर जिला मनुंगदा चेनबा खुगा तुरेल असि थाइनदी मियामना थकनबगा अतेतेगिदमक यामना सिजिनई वाटर सप्लाई लेबा ममांगीददी चुराचांदपुर जिला मियामना यामना कानाबा तुरेलनी
matam kuidringedigi masigi turelda amot pamem thadaba mafam oire khugadam sabadagi turel sisu ising hana gumna chenba yade 2018 dagi NGO khun kayana Save Khuga River Save the Dying River haina miyamna sangdoknaba thabak lokhat pa hore masigi matangda Meribet Secretary Rural Women Improvement Society na asumna hai. Since the construction of Khuga Dam in Churachandpur, Manipur in 2002, the river locally known as Tuithapui or Tuithapi has turned into dumping sites and get polluted. In the past, Tuitha River was the lifeline of thousands of families who live alongside the river. Today, women collectives in Churachandpur, in collaboration with Autonomized District Council and other CSOs, took up several activities like cleaning river on River's Day, home-to-home visit, distribution of pamphlets. English nga masamapan humbudra mathoigi Bharat Pakistan landa Bharat lanmina utkiba thauna sing adu buikai khumnaba utuna ngasi Swarnim Vijay Burst Bisnupur da pangthokre lan aduda Bharat lanmina sauna mai pakhibagi sahi yankhai surok paning sing thoram oina Red Seal Division gi Bisnupur Battalion senduna pangthokpa thoram aduda jila asigi SP ex-servicemen sing amadi lanmigi makok thongba officer kaya saruk yakhi. Imphal More Lambigi Wangbal Junior High School mapadang si thokiba accident gi thodokta miyoi ahum sire aikhoigi thawal paumina police ki pau paladuna hai car amana atopa car anida thengjinbadagi thodok adu thokibani thodok adu da miyoi ahum adu laikana bangamdana sekibani soklaba miyoi taruki manungda ani gi phibam luna leiri hairi. Pradhan Mantri Fasal Bima Yojana amasung ithailo khongpi bagi matangda numit nini gi oiba training program amangasi Horticulture and Soil Conservation Bisnupur gi office ta hodokre Thoramaduda Pradhan Mantri Krishi Sanchay Yojana gi makhada hida kapnaba pam amasung ising singnaba pam set sing yanthoki. Akasbani Imphal lagi pauta biri. Leibak asida COVID ki vaccine kapagi khongjangda hojik phawbada vaccine dose ko 3.38 hena kapkhre. Haksel Mantraloy na hai haukiba pung kunmari da vaccine dose 1,32,500 hena kapkhi. Haiba matam asida miyoi 1,38,500 leina asina nabadagi fagalakhi. Naba fagalakpagi sang sada 39.2 yaure. Haukiba pung kunmari da miyoi 1,39,500 nauna COVID-19 positive oikhi. Haujik active case 1,38,000 rom leiri. Kendra gi Sel Thum Mantri Nirmala Sitaraman na New York ta Malemgi lusingbasing amadi investor singa unakre. Unaba aduda Srimati Sitaraman na Leibak sida Mireibak ki investor singna sel thadabada hena khudong sahanaba laukhatpa tongan ba reform singi matangda su paudamki. FICCI amasung US India Strategic Partnership Forum na sinba round table conference da saruk yaraduna Srimati Sitaraman na Bharat sel thadabada hena laithokhanaba laukhatliba khongthang sing asigi khudong saba lauduna sel thadabinaba subhangna taksinki. Sayolamagi America khungsata lairiba Srimati Sitaraman na tongan ba lalol itiki lusingbasing amadi America gi makok thongba official kya ga tongan wari sanakre. Nongkan na suba amasung singning khaibadagi awaba kaya mayoknaraba Kerala da hojik phawbada sikhiba migi masing 15 sukre. Singning khaibada phumjinkhiba miyoi kya gi asiba haksang singsu phangba ngamle. Aikhoigi paumin hai phibam thina soklaba Kottayam Idukki amasung Pathan Mathitta jila singda mi kanba amasung tengbang pibagi thabak kana sathari. Lanmi police amasung NDRF ki kangbu singna mi kanba amasung tengbang pibagi thabak ta saruk yari. Miyoi 9,000 rom relief camp singda sangjafam lauduna leiri. Loisilakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khusa amadi maimi tarutanana thamba haiba samba thawong ahuma singang na satpinaba amuk hana ningsingjari. Aroibada maroiba pau amuk hana. Raijapal Laganesan na hairi sumang lila na nungsi sanaba hengar hanba amasung apunbagi saktam sakatpada sauna mateng oiri. Churachandpur jila da angang singda paktakna na bronchiolitis laina sandorakpa thengnare. Manipur da haukiba pung kunmari da COVID na naba miyoi amata sikhide anauba case 38 thengnakhi. Milat unnabina lakpada Raijapal Laganesan na Raija sigi miyamda yaifa paujel piri amasung Leibak sida hojik phawbada COVID ki vaccine dose ko 3.38 lakh 8,000 hena kapkhre pauloi jare.